Image Paodam miyang tabiribasingbu khurumjari. Ngasi maruiba pau pijari. Puya mai thaba ningsingtharom pangthokre. All party meeting na bill withdraw taunaba taksinaba khanakre. Loinana kunipan suba KC Malik Memorial Football Tournament 2018 ngasidagi hokre. Paumucha khaina pijari. Ing kumja lisingama chatret supna mapanda Kanglaipaki isagi asingba iyekna ijaba puya lairik singbo Kangla Utra Sanglen mamangda mai thaduna manghanbikhiba thodok chahi chani marifutara suraba puya mai thaba ningsing palan thoram ngasi International Observation Committee on puya mai thaba ikop Kanglaipak amadi Mitai National Front MNF na senduna Thawal District ki Khangabok da laiba Manjor Multipurpose Research Center and Unity Park MMRC Unity Park da pangthokre. Kangla Utra mamangda matamdugi laiyoi khraba ipa ipu maichau mainau singda haikat lekat tamduna mangkhraba puyagi wari likhun sing ngasigi mirolda hanjil hannaba puya mikon bagi thoram pangthok luraba matungda Khangabokda pangthokiba mapungoiba thoram aduda Manipurgi ningthau maidingu laisemba sana zawbana athoiba mithunglen ikopki convener namoijam tombana thoramapu tangkhulnaga wongnawlong TNWL gi vice president Kasung Tenison MMRC and Unity Park ki chairman KH Manjor Mangang Herikon gi president Longjam Ratan AMMWDO gi president Anwari Nurjahan Manipur State Sumang Lila Council MSSLC gi President Ima Purnimasi amasung Kosem gi L Mahendrana akhanaba mithung oina saruk yaki. Remember, Review and Revive for Love, Peace and Integrity haiba thimda ikop Kanglaipak na sinduna nipumathoirak suba oina pangthokiba ngasigi puya mai thaba ningsing thorom aduga mari leinana ningthau laisemba sana zawbana Unity Park Khangabokta saba puya mai thaba gi mitam ama maikhum hangdoki. Loinana puya mai thaba thorom asiga mari leinana ikopna chahi khudingi leptana lanthokpa chingmi tamit nungsilipun award 2019 gi mana Ukhrul district ki hunphungda laiba HA angayung tangkhulda amasung maichau ningsing award 2019 na Bisempur district ki kainauda laiba Takhelambam amubida nithau laisemba sana zawbana kusanaki Thoromaduda athoiba mithunglengi warol piraduna ningthau laisemba sana zawban hai Manipurda khundaminariba aikhoi masel amaga hunnaduna chingthanaduna leiragadi aikhoina ngasi pangthokliba haukraba aikhoigi anganba puwari ningsingbagi thorum asigi wahanthok leiroi ipa ipu singna thambiramba chingtam punba nungsi chanana laiminaramba amata oina punduna laibak ngakminaramba makhoigi wakhalon adu ngasidi aikhoina khuding illasi Loinana ngasigi mirol aikhoina amata oina punsinduna lakadawriba tunggi mirol singda arangba yamna nungaiba yaifaba tangdu leitaba Manipur ama Kanglaipak ama piramnaba hotnaminasi haiki Citizenship Amendment Bill 2016 gi matangda miyamna ka hena nungnangba tawbiganu haina Chief Minister N Biren haikre wafamasi Chief Minister na Manipur State Cooperative Bank MSCB Limited na sinduna Manipur State Film Development Society gi auditorium da pangthokiba second credit linkage program da atoi mithungi warol pidan na haikibani Chief Minister na makata na haikibada Lok Sabha da bill asi pass tawkraba matungda miyamgi khoirangnaba adu khangna state government ke ayaba yaudana kanagumba amatabu Indian citizen piba yaroi haibagi thajaba aiba oina pinanaba khanghankre masigi mathakta state government na state asegi yelhomi singbo ngak senanaba Manipur People Bill 2018 president ke ayaba pibinaba kana taksili haina suphungdoki credit linkage program gi matangda Chief Minister na haikebada program asi miyamgi senmitlon ki fibam phagathanabagi pandamda paikhatpani Miyamnasu loan phangba matamda ayet apan laitana phanglabanina masa masagi singpham thokpa loan singlagani haibagi wafam su phongdoki
Chief Ministerna makha taraduna state government asina micham prajasingi khudongchadabasing khangdokduna khudingmak solve tawnanaba honari haiduna miyamna Chief Minister gi hakselgi tengbang amasung Ayushman Bharat scheme gi makhada lemna layengbasu ngamlagani haiki ngasigi thoramduda Chief Minister na miyoi 1965 da lupa crore mariga lakh 15 gi loan gi senfam yenthoki Thasigi Chechat Nipanda Lok Sabha da pass taukiba Citizenship Amendment Bill 2016 gi matangda khana nainaduna warep longnabagidama Chief Minister N Birena chair loduna state asida lairiba political party khudimaki mihujawba all political party gi mifam amangasi CM Secretary ta pangthokre ngasi all political party gi mifam aduda Congress Janata Dal United amadi Manipur People Party MPP di saruk yakide mifam aduda CAB gi matangda hojik paliba lengak asigi manungdasu yamna kupna khanaki lengak asina miyamna yadaba thabak tawroi miyam laibagi lengak asi laibani asigi mifam asigi makha chatharakpa oina numidang pung mangada mifam ama kauri mifam asigi matung ngasi numidang athengbada chapchaba warep lawragani haina CM na mifam asida phongdoki Ahanba tangkaki oina Manipurgi yelhomi sing ngakthoknaba close ma haptrimakai bill asi pass tawhandanaba taksinba haiba warep lokre haidi Ahanba tangkaki mifamda saruk yaruba CPI gi secretary Sotin Kumar na paumising da haiki ahanba tangkak asi ayuk pung mapandagi nungthil pung ama fawba political party kuntra rom na pangthokpani mifam asi maruoina political party mapana sinbani Lok Sabha da puthorakliba Bill asi yamna unconstitutional oi bill asi withdraw tawnaba warep longnabagidama political party gi rajniti dal singna pukhatnarakhi adubu lengak pairiba haibadi BJP gi maikaidagi bill asi Indiana lengak pairiba bill asi gi firep lobada akaiba lei haiduna yetki maduga loinana tangai fadana CAB gi matangda session kobagi wafam political party ayamana pukhatnarakhi ngasigi matangdasu Lok Sabha da pass tawkraba bill ama ekhoina close ama hapa haibasi yamna thayainagani hainasu yetnaki ngasi pung ama fawba phongkiba mifam asida chapchaba warep lawba ngamkhide Sotin Kumar makata na haiki mifam asida ekhoina yauriba maramdi Indiana Hindu gi leiba ama sagatnaba khonnarakliba thorang ase lamdam asigi miyamda khanghanaba pandamda political party asina mifam asi yawbani BJP na Hindu gi leiba ama semnaba honabada Bangladesh tagi Pakistan dagi amadi Afghanistan dagi mitop sing pusallaknaba honariba asina sokhalakadaba sing khanghanaba mifam asi saruk yabani Bill asi Rajya Sabha da puthokringai mamangda center da chatlaga provision ama haplaga puthoknaba amadi bill asi withdraw tawnaba wafam sing puthoki bill asi da provision khara haplabasu withdraw tawdabadi yaroidabanina aikhoi punna chatlaga bill asi withdraw tawnaba hotnanaba taksinsi haibagi matangda kanna khanaki hainasu mahakna phongdoraki Ngasi ayuki pung nipan makhairom taba matamda United Clubs Organization UCO Lakipur amadi All Assam Manipur Students Union AMSU Lakipur District Committee na senduna Citizenship Amendment Bill 2016 bu yaningda phongdokpo oina miyamgi oiba rally ama pangthokre ngasigi rally aduda We Oppose Citizenship Amendment Bill 2016 haina thaba banner paiduna kasar Assamgi manung chana laiba Fulardagi Kongjeng Laikai Gas Office dagi hauraga kasargi Lakipur Kuman Nayagram Kawba mafam fawba kilometer mangarom rally adu miyam chatki rally aduda All Assam Kochi Rasbongse Students Union AAKRSU Mar Students Association Union SAU All Dimasa Students Union ADSU Assam Indigenous People Protection Committee AIPPC Manipuri Youth Front Association MYFA Ichal Assam Manipuri Meira Paibi Apunba Loop Ampal Amadi Athoba Nesing Loop ANL Lakipurna Saruk Yaduna Miyoi Chak Kayaromna Saruk Yaduna Khongchat Adu Chatki CAB 2016 Lok Sabha da pass tawkibabu yaningdaba phongdokduna ngasi Azad English School Maitramgi Mahairosingna Tidim Lambida thokduna Khongjang Singh Changsinkhre withdraw CAB 2016 Respect Indigenous Rights Not Foreigners No Citizenship to Illegal Migrants
We oppose CAB 2016 haina iba placard kaya paiduna yaningdabagi khongjang changsinki. Citizenship Amendment Bill 2016 CAB gi mayokta thasigi kuntragi ahinungyai dagi tang kuntra mathoigi ahinungyai fawba pung kunmari gi Manipur pumbada general strike chatharagani haina lauthokre ngasi hotel Imphal gi Sangai Hall da amuko UCM CCS ke Herikon amasung Lipun gi apunba core committee na sinduna miyam gi oiba mifam ama pangthoklaba matungda paumbisinga unaba amada core committee gi member su oiriba kuki NP gi consultative su oiriba Tongmang Haukipna Fongdokibani, Tongmangna Makha Taraduna Hai, Jathagadariba General Strike Asida, Manipur Lairiba, Mipung Kuding Magna, Mateng Pangbiduna CAB gi Mayokta, Manipur gi Miyamna, Play Haibasi, Utlasi Fongdoki. Ngasi Universal Friendship Organization UFO Western Headquarter WHQ number 2 Sorok Atingbi, Kunauna Sinduna Jiribam District Sorok Atingbi da Laiba, UFO WHQ number 2 gi Mamangda 22 Suba, Rising Day Thorom Mapung Phana Pangthokre, Thorom Aduda K. Sarat Kumar Singha, Vice Chairman Food and Industries Corporation of Manipur, KH Janaki Devi, Adaksa Jiribam Amadi Y. Asok Kumar Singha, Retired SP M. Hemanta, Secretary Maitei Convention Jiribamna, Athuiba Mithung Thorom Mapu Amadi, Akhanaba Mithung Oina Saruk Yaki. Tharomgi hogdokpa oina athoiba mithungna maira amadi UFO ge pira chingkhatpaga loinana saihau isai saktuna tharom hogdoki tharomgi athoiba mithung oikeba K Sarat Kumar Singha Vice Chairman Food and Industries Corporation of Manipur na haikebada aikoina hana Sajal haina khangnaramba adu haujikti UFO haina khangnare hairiba UFO asina aikogi saktam ngaknaba hotnariba asi tasengna chawthokchaningaini UFO asibu lingkhatpiramba Laikhidraba Singna, Pina Bani Haiduna, Makogi Damakta, Aikoina Tauram, Pangtokpana Laikhidraba, Ipaipugi Apamba Oide, Makoibu Pelhanke, Hairabadi, Makoina Hotna Zaramba Amadi, Makoina Pamzaramba, Tabak Sing Adu, Kazikta Oirabasu, Aikoina Tabak Oina Pangtokbiba Aduni Haiki. Thawal District ki Manung Chana Laiba Creative Youth Organization CYO Sapam Lingkhat Kibagi Chahi Kuntra Manga Mapung Pharak Pagi Mapok Kumon Thauram Pangthokre Amadi Club Asibu Lingkhat Bada Achoba Thaudang Lawi Kiba Ahal Sing Amadi Thoidok Hendokna Mingjat Puraklaba Singda Kudol Tamduna Ikai Kumnabasu Utkre Thoromaduda Wangjing Tentha ACG MLA Paunam Rosena Athoiba Mithung Creative Youth Organization CYO gi President L. Devan Singha Thoromapu Aduga Langathel Jilla Parishad ki member Soibam Ombi Ibetomi Devi Sapam Gram Panchayat ki Pradhan S. Rameswar amasung social worker Akhum Komna Akanaba Mithung Lensing oina Dais da Phamki Thoramge athoiba Mithung oikiba MLA Paunam Rosena haikibada Laikai gi awa ana Thaugai kaya pubasi club ki mathauni club laitaba mafam amadi laikaidu pangpanda panba oina unai hairaduna hausiki matamda club haibasi yamna darkar oire hawalagliba naharo singi punsina club asina loksing gyan kaya marum pangadawribani haiki Tauramadu MLA Brozena Organization gi Sanglenda Organization adugi pira chingkhatuna hongdoki CYO Sapam Lingkhatpada Achoba Thaudang Lauram Khiba Laikhidraba founder member Singi photo da ngasigi athoiba mithunglena luchingduna laishu katuna ikai khumnabu utpa amasung Laikhidraba Sing adugi thawaina ingna chikna mapugi laikolda lairunabagidama miyamna minute ani tumin leptuna awaba supongdoki Tharonggi Manung Channa Miss Pineapple Queen 2018 First Princess Amadi Miss Manipur 2018 da First Runner Up Takrabi Sapam Dagi Langpok Lakpam Nandu Amasung Santibala Anigi Machanupi Langpok Lakpam Melody Show CYO na Taramna Oktuna Ikai Khunab Utki Luinana Tekjam Sapam Papal Thongnauzam Khongjom Amasung Singzamai Dagi Organization Adugi founder member Singdasu Lengyan Phi Amamam Yan Biduna Ikai Khunabasu Utki. Ngasidagi matam kaktana All Manipur IFCD Employees and Workers Organization na makoigi tha taranithoigi tolop pithoktabagi mayokta wakan infam PWD complex ta chathaba hokre Chief Engineer Water Resource Department da
ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ 13ꯗ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯅꯣꯇꯤꯁ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯄꯤꯊꯣꯛꯅꯕ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯕꯤꯃꯣꯜ ꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯋꯥꯔꯛ ꯆꯥꯔꯖ ꯑꯃꯗꯤ ꯃꯥꯁꯇꯔ ꯔꯣꯜꯒꯤ ꯐꯪꯗꯅ ꯂꯩꯔꯤꯕ ꯊꯥ 12ꯒꯤ ꯇꯣꯂꯣꯞ ꯑꯊꯨꯕꯗ ꯄꯤꯊꯣꯛꯄꯤꯌꯨ, ꯋꯥꯔꯛ ꯆꯥꯔꯖ ꯑꯃꯁꯨꯡ ꯃꯥꯁꯇꯔ ꯔꯣꯜꯕꯨ ꯔꯤꯒꯨꯂꯔꯥꯏꯖꯦꯁꯟ ꯀꯟꯚꯔꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯗꯥꯕꯤ ꯑꯁꯤ ꯐꯪꯍꯟꯗꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯊꯥ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯇꯥꯡ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯇꯥꯡ 30ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯄꯨꯡ 49ꯒꯤ ꯂꯝꯗꯤꯡ ꯕꯖꯥꯔ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯝꯗꯤꯡꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯋꯥꯡꯖꯤꯡ ꯑꯃꯁꯨꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯗꯤꯡꯗ ꯂꯩꯔꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯑꯦꯁꯦꯠꯁꯤꯡ ꯍꯥꯏꯕꯗꯤ ꯀꯩꯊꯦꯜ, ꯍꯣꯁꯄꯤꯇꯥꯜ, ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯣꯐꯤꯁ, ꯃꯍꯩꯂꯣꯏꯁꯪ, ꯁꯥꯟꯅꯕꯨꯡ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯒꯤ ꯃꯤꯡꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯅꯥꯀꯜ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯏꯪ 1935ꯗꯒꯤ ꯒꯦꯖꯦꯇꯦꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯂꯩꯔꯛꯂꯕ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯡꯗꯒꯤ ꯂꯝꯗꯤꯡ ꯂꯧꯊꯣꯛꯅꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯗꯤꯄꯤꯁꯤ ꯀꯝꯄ꯭ꯂꯤꯇꯦꯗ ꯔꯤ-ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯀꯦꯟꯗꯤꯗꯦꯠ ꯑꯣꯐ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ 2016 ꯖꯌꯟꯇ ꯕꯦꯁꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯑꯁꯤꯕꯨ ꯁꯔꯀꯥꯔꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕꯗꯤ ꯄꯨꯡ 49ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯖꯦꯑꯦꯁꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯤꯄꯤꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯗꯤꯄꯤꯁꯤ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯌꯥꯝꯅ ꯅꯤꯡꯍꯟꯅꯍꯜꯂꯦ꯫ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯗꯤꯄꯤꯁꯤ ꯑꯁꯤꯕꯨ ꯍꯥꯏꯗꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯀꯌꯥꯔꯛ ꯍꯟꯅ ꯁꯔꯀꯥꯔꯗ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯤꯄꯤꯁꯤꯒꯤ ꯐꯜ ꯍꯥꯏꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 6ꯀꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯄꯨꯡ 49ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯗꯤꯁꯥꯒꯤ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 18ꯗꯒꯤ 38 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ 26 ꯅꯦꯁꯅꯦꯜ ꯆꯤꯜꯗ꯭ꯔꯦꯟꯁ ꯁꯥꯏꯟꯁ ꯀꯣꯡꯒ꯭ꯔꯦꯁꯇ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯑꯦꯀꯥꯗꯦꯃꯤꯒꯤ ꯃꯍꯩꯔꯣꯏ ꯔꯥꯖꯦꯁ꯭ꯋꯔꯤ ꯀꯦꯑꯦꯁꯑꯦꯁ ꯑꯃꯗꯤ ꯀꯦꯑꯦꯁꯑꯦꯁ ꯕꯤꯅꯥ ꯗꯦꯕꯤꯕꯨ ꯆꯥꯏꯜꯗ ꯁꯥꯏꯟꯇꯤꯁ꯭ꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯦ꯫ ꯑꯄꯨꯟꯕ ꯄꯥꯔꯇꯤꯁꯤꯄꯦꯟꯠ 40ꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯥꯏꯟꯁ ꯀꯣꯡꯒ꯭ꯔꯦꯁ ꯑꯗꯨꯗ ꯃꯍꯩꯔꯣꯏ 10ꯕꯨ ꯆꯥꯏꯜꯗ ꯁꯥꯏꯟꯇꯤꯁ꯭ꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯕꯤꯜꯗꯤꯡ ꯑꯦꯟꯗ ꯑꯥꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯗ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯟꯗ ꯊꯥꯗꯣꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯀꯤꯜ ꯗꯦꯚꯦꯂꯞꯃꯦꯟꯠ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯚꯥꯏꯗꯔꯁ ꯑꯦꯟꯗ ꯂꯦꯕꯔ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦꯑꯦꯁꯑꯦꯁ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯅ ꯊꯥꯒꯠꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜꯒꯤ ꯁꯦꯡꯁꯟ 2015 ꯄꯥꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄ ꯑꯁꯤ ꯀꯨꯏꯃꯟꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯥꯛꯂꯤꯕ 4 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2019 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯟꯗ ꯊꯥꯗꯣꯛꯄꯤꯗꯨꯅ ꯋꯥꯔꯀꯔꯁꯤꯡꯗ ꯐꯪꯒꯗꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯐꯟꯗ ꯑꯁꯤ ꯊꯥꯗꯣꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯖꯤꯕꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯃꯈꯜ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯋꯥꯡꯄꯔꯥꯜ ꯚꯤꯂꯦꯖꯇ 18ARꯒꯤ ꯀꯃꯥꯟꯗꯦꯟꯠ ꯀꯣꯂꯣꯅꯦꯜ ꯄ꯭ꯔꯁꯥꯗ ꯒꯣꯔꯄꯔꯦꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯦꯝꯈꯤꯕ ꯅꯧꯅ ꯁꯦꯝꯕ ꯁꯥꯟꯅꯕꯨꯡ ꯑꯃꯁꯨꯡ ꯔꯤꯡ ꯔꯥꯎꯟ ꯂꯝꯕꯤ ꯑꯃ ꯉꯁꯤ ꯁꯪꯒꯥꯈ꯭ꯔꯦ꯫ ꯊꯧꯔꯝꯗꯨꯗ ꯄ꯭ꯔꯁꯥꯗ ꯒꯣꯔꯄꯔꯦ, ꯀꯣꯂꯣꯅꯦꯜ ꯀꯃꯥꯟꯗꯦꯟꯠ 18ARꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯃꯦꯖꯣꯔ ꯍꯤꯇꯦꯁ ꯀꯨꯃꯥꯔ ꯁꯣꯅꯤꯛ, 18ARꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯃꯁꯨꯡ PR ꯅꯦꯍꯦꯃꯤꯌꯥ ꯆꯣꯊꯦ, ꯆꯤꯐ ꯑꯣꯐ ꯅ꯭ꯌꯨ ꯋꯥꯡꯄꯔꯥꯜꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯥꯟꯅꯕꯨꯡ ꯑꯃꯁꯨꯡ ꯂꯝꯕꯤ ꯁꯪꯒꯥꯕ ꯊꯧꯔꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯏꯁꯩꯒꯤ ꯊꯧꯔꯝꯁꯤꯡꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯒꯤ ꯁꯣꯔꯣꯛ ꯄꯀꯥ ꯂꯧꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯊꯝꯂꯛꯄꯅ ꯎꯐꯨꯜ ꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ
ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯁꯤꯕꯨ ꯊꯤꯡꯂꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕꯅ ꯎꯐꯨꯜ ꯊꯣꯛꯄꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯃꯁꯤꯅ ꯍꯛꯁꯦꯜꯗ ꯑꯀꯥꯏꯕ ꯀꯌꯥꯁꯨ ꯊꯣꯛꯍꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗ꯭ꯔꯤ ꯐꯥꯎꯕ ꯉꯁꯤꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ Parents and Guardians Council of Persons with Disabilities Manipurgi President Thangzam Sarat Kumarna haikre Manipurgi luchingba Chief Minister na Person with Disabilities singi yaifanaba thabak laukhatbiyu hairiba yaifa thaurang ase mathang tha February gi tang 15 fawbagi manungda laukhatbiyu। Wafam ase Manipur Press Club da Paungmisinga unabada Thangzam Sarat Kumarna phongdokhibani। Mahakna hai nama soirabasing ase Manipuri community gi manungda khwaidagi sotana laiba kanglupni, maram asina disabled singbu ngakpi sembiba mathau tai haiki। Kumsi Chahigi National Cadet Corps NCC Republic Day Game ki Peretta Saruk Yaraduna Prime Minister Narendra Modi na haiki leibak asibu asoi angam thokhandanaba akanba warep lengak logani leibak asida NCC na piriba service ki damakta su PM Modi na thagatki। Army, Navy amasung Air Force ki cadet singna PM Modi da Guard of Honor piki matungda mass pass amasu chatki award pinaba khangatlaba cadet singda PM Modi na award sing khusinakri। Ngak senbagi thabakda nupina lauriba thaudangbusu PM Modi na thagatki। Senja thumjagi mayokda thengnaba haibase yamna maru oibani hainasu PM na phongdoki। Lakadauriba Lok Sabha election 2019 da Congress na Sasan Pairabadi Lairabasingda minimum income soidana phangalagani haina Congress President Rahul Gandhi na ngasi Chhattisgarh da lauthokre leba asigi state khudingna lairiba lairabasingda minimum income pinanaba Congress na warep laure। Lairabasingna senfam sing makoi gi bank account tagi phangani asigumba scheme asi malemge atai atopa leibakda hojik phawba paikhattabana ahanbo oigani hainasu mahakna makatan haiki। Kanamatabu chaba phangdaba amadi lairaba ohilaroi ekhoina masi Chhattisgarh, Madhya Pradesh, Rajasthan amasung state khudingda paikhatgani। Congress na ahanba oina itihasik oiraba warep asi thabak oina paikhatlagani। Miyamna tawbigadaba haibabu ekhoida khudongchaba amutang pibibaduni hainasu Rahul Gandhi na phongdoki। Wafamsing asi Rahul Gandhi na Chhattisgarh da ngasi pangthokiba Kisan Avar Sammelan Thoramda phongdokibani। Union Minister Ravi Shankar Prasad na haikre court na case yeithokpa tawduna Ram Temple gi wafam hearing tawgadamani mahakna makatan haikibada Ayodhya case asi chahi humbutara yeithoktuna lakli hojikti Supreme Court da lairabanina case asi yamna thuna hearing tawragani। Ayodhya da mandir saba yananaba right wing group singna ordinance ama puthoknaba demand tawki। Demand tawribasingi manungda BJP member singsu yawki hairi। Chief Justice Ranjan Gogoi na 5 judge constitution based nauna semdokhi adumoinama Justice S.A. board laitabanina case adu hearing tawba yadri hairi। Chief Justice na head oiba bench aduna kari numita hearing amuk chathagadage haiba khanagani hairi। Sanabagi pau ngasidagi hauna punna team 15 na saruk yaduna All Jiribam Sports Association Aja Jiribam sinduna Jiribam Higher Secondary School gi playground da Kunipan Suba Kesi Malik Memorial Football Tournament 2018 haunabi matung ina Jiribam Higher Secondary School gi principal L Ranjit Kumar Singhana athobi mitung oiduna haudokre। Ngasi haudokpagi match asida Cookies Sporting Club team na Mirpur FC team bu goal 3-2 da maithiba pikre। Hayengi match da New Life Club amadi RYC team ga sanagani। Tournament asi Jiribam gi Kalinagar da laiba Preeti Malik na mahaki laikhidraba mapuboki mingda kachaba tournament ni। Aroibada Muroiba pau muhna pizari Puya mai thaba niksingtharom pangthokre all party meeting na bill withdraw tawnaba taksinaba khanakre। Loinana Kunipan Suba KC Malik Memorial Football Tournament 2018 ngasidagi hokre। Ngasigidamakta di Paodam matang sida loijare miyeng tabiribasingbo umukana khumjari।